amada khul amada ayang laima koba masak matau yamna ningthizabi lukhrabi ama leirami laioi khraba mapuroiba aduna taibangpan ase hek thadokduna chatkhibadagi ayang laimana phazaraba leirang kaya yonduna imung adubu purami ayang laimagi macha ahumni laizalembi lamnganbi amadi piklibi masanupi amaga makhoi ahum surami tasengbagidi ayang laima laioi khraba mapuroiba sanahalgi nupi atombini laizalembi amadi lamnganbidi sanahalgi nupi ahalgi machani magi apokpa machadi masanupi apikpa adumatani numit khudingi kaithelda chatlaga laiyonduna imung adubu punaba ayang laimasu kanna hotnajari laijalembidi khara saurabanina mamagi mateng kaya panglami nongma ayang laimana laiyoliba aduda mani koba nupida yamna chopa nupa ama laktuna ayang laimadagi lei kaya leirami tasengna manidi ayang laimagi phazaraba masak matau adu ubada pungaw ngaw khiba haibadu oiraduna ayang laimabu magi nupi oiba pamlami ayang laimasu manigi mityeng nayeng adu khanglibani maram aduna masu irang pubi nupi ama oibana mani phanaba lang kaya thaklami adumna numit adudagi hauduna mani amadi ayang laima lona wari kaya sanaduna hena naksinaba haibadu oikhirami ayang laimasu hanadagi hena handakti pot yonba chatpa matamda make semduna chatlami nongmagi numit amada ayang laima make semduna lei hapa yendrai aduma paiduna thorakpa du ubada laijalembidi ingangak pa haibadu oirami ayang laimana imagi bema ima kaithel thoge ko nanaw nupi se ima laktriba phawba phajani yengsilamuko asamna hairaklami laijalembisu hoima si haiduna mamagi honglakliba matawadu yengduna laijalembisu leihorami numit adudasu manishu ayang laimagi manakta laktuna makhoi ani wari kaya sanarami manina ayang laima aibu kayam kuina nangbu ngai khwaibano asumna hanglaklami ayang laimasu matam kharata di ngai khoba isa nupina sune aigi itause jingnabagum itau tauri asi haina hairaklami adudi khulou palauri bana sa nupido aigi phamda sinarodana aina thokpa mabulo sinkrage aduga ibanigi nungairaba punsi matang ama haurasi aisu khalini adubu mania nang warabasu wana no manini sidadi ngaiko isa nupina jingnaribase kokhanduna ne mabu moithen tawduna pura agane nafamda sinarage hoi ai ngairage adubu yaribu makhaidi thuna thabak ase pangthokna patawsiko ai nang bungai bada wareba si haiduna tare chenja khara puthokduna ayang laimagi mafamda pirei ayang laimadi tare chenja khara do ubada mamit managado langthokduna harauna manida yenglei aduga hairei ho aina thokpa sindana ne ngasi hayeng sida thabak ase pangnaba honaragi si haiduna ayang laimasu nokna manina pirakpa tare chenja khara du loksili adumna wari watai khara sanaramlaga manisu mayumongba maranyai da hankredo ayang laimasu thengjilaklabanina sanaba heira amadi insang napi kharaga nga masa amaga su leiraduna mayumda haraw na halaklami ayang laimana halakpada leirakliba pot mayam adu ubada laijalembisu mamabu yam chingnarei laijalembina kaino aikhoi imasibu kanagumba maga lona mariga lainar basalane babung leikhitre nupina khulingba imungni khanduna lekai gi miyam sinaga khalak hingthiduna leibaga imana nupa amadamu mayum pankrabadi miyamna aikhoibu phasana ngangbi sakpiraroiko wakhal thenmalida koima asi khanduna leijari adubu laijalembi chimbaldi kangthoklamdi harauna ayang laimana hairei imagi bema imane wahabana loire imana leirekliba nga masase hauna thongdura uko kada isa tombido imada piro asumna hairei ayang laimasu hoima si haiduna manaw nupibu mamagi mafamda sinaramli laijalembi chakada thongna wakhan jat kaya ama khalami
ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯃꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯇꯧꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯗꯨ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯌꯥꯡꯂꯩꯃꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯄꯥꯅ ꯅꯣꯡꯒꯥꯈꯤꯕꯗꯒꯤ ꯏꯃꯥꯒꯤ ꯊꯧꯒꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤꯅꯦ ꯏꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯏꯆꯥꯕꯨ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯒꯨꯝꯅꯅꯦ ꯅꯨꯡꯁꯤꯖꯔꯕꯁꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯖꯔꯤꯕꯤ ꯅꯪꯒꯤ ꯐꯖꯔꯕ ꯆꯔꯩ ꯐꯤꯖꯣꯜ ꯑꯃꯠꯇꯁꯨ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯟꯕꯤꯕ ꯉꯝꯂꯛꯇ꯭ꯔꯤꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯡꯂꯩꯃ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ, "ꯏꯃꯥ, ꯑꯩꯗꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯤꯕ, ꯃꯁꯤꯅ ꯍꯦꯟꯅ ꯅꯃꯣꯝꯅ ꯄꯦꯟꯖꯔꯦꯗꯣ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥꯡꯂꯩꯃꯅ, "ꯐꯔꯦꯁꯦ, ꯑꯗꯨꯕꯨꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯈꯨꯠꯇ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥ ꯏꯆꯥ ꯍꯌꯦꯡꯗꯤꯅꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯆꯔꯩ ꯐꯤꯖꯣꯜ ꯑꯃꯗꯤ ꯅꯧꯄꯥꯒꯤꯁꯨ ꯑꯃ, ꯑꯗꯨꯒꯅꯦ ꯏꯆꯥꯇꯣꯝꯕꯤꯒꯤꯁꯨ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯏꯃꯥꯅ ꯂꯩꯒꯅꯤ꯫ ꯍꯌꯦꯡꯁꯦ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ, "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯇꯨꯝꯊꯕ ꯊꯦꯝꯈ꯭ꯔꯦ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯈꯪꯉꯣꯏꯗ꯭ꯔꯗꯣ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯇꯤꯅꯦ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯜꯍꯟꯈ꯭ꯔꯗꯕꯅꯤ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯅꯪꯕꯨ ꯃꯥꯡꯍꯜꯍꯧꯔꯒꯦ." ꯁꯤ ꯈꯟꯗꯨꯅ ꯑꯌꯥꯡꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯇꯝꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯆꯤꯡꯅꯕꯅ ꯃꯁꯥꯗꯣ ꯄꯨꯡꯌꯣꯝ ꯌꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯅ ꯍꯌꯦꯡ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯥꯒꯗꯧꯔꯦ ꯈꯪꯂꯗꯨꯅ ꯃꯁꯥꯅ ꯆꯦꯛꯁꯤꯟꯖꯅꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯍꯤꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯟꯅꯔꯤꯕ ꯃꯇꯝ ꯑꯃꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯃꯥꯡꯅꯕ ꯅꯪꯒꯤ ꯅꯃꯥꯇꯣꯟꯅ ꯁꯤꯟꯈ꯭ꯔꯦ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯦꯅꯦꯍꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ." ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯀꯞꯆꯔꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯞꯅ ꯀꯞꯅ, "ꯄꯟꯊꯧꯅ ꯅꯃꯣꯝꯗ ꯇꯥꯛꯄꯤꯔꯤꯕ ꯌꯋꯥ ꯑꯗꯨꯕꯨ ꯀꯔꯤ ꯌꯋꯥꯅꯣꯅꯦ ꯄꯟꯊꯧ? ꯏꯃꯥꯅꯕꯨ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯄꯟꯊꯧ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯟꯊꯧ." ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯀꯧꯁꯤꯟꯖꯩ꯫ ꯁꯅꯥꯍꯜꯗꯤ ꯄꯤꯔꯣꯏꯅꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ, "ꯏꯄꯥꯒꯤ ꯏꯃꯧ, ꯏꯄꯥꯅ ꯏꯃꯣꯝꯒꯤ ꯇꯦꯡꯕꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯦꯅꯦꯍꯦ ꯏꯄꯥꯒꯤ ꯏꯃꯧ." ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ, "ꯄꯟꯊꯧ, ꯅꯃꯣꯝꯅ ꯀꯧꯖꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕꯔꯅꯦ ꯄꯟꯊꯧ? ꯄꯟꯊꯧ!" ꯑꯁꯨꯝꯅ ꯀꯧꯖꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯁꯣꯔ ꯑꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯆꯔꯗꯨꯅ ꯃꯁꯥꯗꯣ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯀꯞꯂꯗꯨꯅ, "ꯄꯟꯊꯧ, ꯅꯃꯣꯝ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯅꯆꯥꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯂꯥꯏꯖꯂꯦꯝꯕꯤꯅ, "ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥꯅ ꯃꯁꯥ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯏꯃꯥꯒꯤ ꯃꯇꯧꯁꯤꯅꯗꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯩ ꯅꯨꯄꯤ ꯑꯃꯅꯤ, ꯏꯁꯥꯒꯤ ꯏꯖꯠ ꯏꯁꯥꯅ ꯉꯥꯛꯆꯒꯅꯤ." ꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯏꯅꯨꯡ ꯉꯥꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯌꯥꯡꯂꯩꯃꯅ ꯊꯦꯝꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯝꯉꯥꯟꯕꯅ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯌꯥꯡꯂꯩꯃꯅ ꯐꯖꯔꯕ ꯆꯔꯩ ꯐꯤꯖꯣꯜ ꯑꯃ ꯂꯥꯏꯖꯂꯦꯝꯕꯤꯒꯤꯗꯃꯛꯇ ꯂꯩꯕꯤꯗꯨꯅ ꯃꯅꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯁꯨ ꯃꯇꯣꯝꯇ ꯉꯁꯤꯗꯤ ꯑꯌꯥꯡꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯁꯑꯣꯡ ꯁꯕꯥꯜ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯑꯗꯨꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯃꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯅꯤꯗꯤ ꯅꯤꯡꯊꯤꯖꯔꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯁꯥꯗꯣ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯦ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯁꯥꯕꯨ ꯌꯦꯡꯂꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯃꯛꯇ ꯏꯃꯥꯅ ꯉꯁꯥꯏ ꯂꯩꯕꯤꯕ ꯆꯔꯩ ꯐꯤꯖꯣꯜ ꯑꯗꯣ ꯍꯣꯡꯗꯣꯛꯆꯨ ꯆꯠꯂꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯥꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯌꯥꯔꯅꯤꯌꯦ ꯏꯃꯥ, ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯍꯜꯂꯁꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯌꯥꯡꯂꯩꯃꯅ "ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯐꯖꯔꯕ ꯐꯤꯖꯦꯠ ꯑꯗꯨ ꯂꯩꯇꯦꯡꯂꯗꯨꯅꯅꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯒꯗꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯤꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯃꯅꯤꯗ ꯃꯤꯆꯤ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯈꯠꯆꯤꯜꯂꯝꯂꯒ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯍꯧꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯁꯨ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯇꯔꯦꯠ ꯁꯦꯟꯖꯥ ꯌꯥꯎꯕ ꯈꯥꯎ ꯃꯆꯥ ꯑꯃ ꯑꯌꯥꯡꯂꯩꯃꯒꯤ ꯃꯐꯝꯗ ꯐꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯑꯒꯦ. ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯒ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ" ꯑꯁꯨꯝꯅ ꯑꯌꯥꯡꯂꯩꯃꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯃꯈꯨꯠꯅ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯅꯤꯗ ꯌꯦꯡꯂꯝꯂꯒ "ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅꯅꯦ ꯐꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈ꯭ꯔꯣꯀꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯌꯥꯡꯂꯩꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯑꯌꯥꯡꯂꯩꯃꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯐꯤ ꯑꯗꯨ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯅꯤ ꯊꯨꯅ ꯌꯥꯡꯅ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ "ꯀꯔꯤꯅꯣ ꯈꯨꯔꯥꯏꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯊꯣꯛꯀꯦ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯁꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯅꯣꯛꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ "ꯀꯗꯥꯏꯗꯒꯤ ꯊꯣꯛꯄ ꯌꯥꯔꯅꯦꯒꯦꯅꯦ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯗꯤ ꯅꯆꯥꯒꯨꯝꯕꯤꯅꯦ. ꯑꯗꯨꯒꯨꯝꯂꯕ ꯁꯥꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯈꯟꯕꯤꯔꯛꯀꯅꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯁꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ "ꯅꯪꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯒꯤ ꯅꯃꯥꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯀꯌా ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯕꯅꯤ. ꯑꯩꯗꯤ ꯑꯩꯒꯤ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯃꯥꯡꯕ ꯌꯥꯔꯣꯏ. ꯃꯔꯝ ꯑꯗꯨꯅ ꯑꯉꯝ ꯇꯥꯟꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯝꯗꯅ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯤ. ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯧ. ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯟꯊꯔꯝꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯅꯤꯗ ꯌꯦꯡꯂꯗꯨꯅ "ꯐꯔꯦ, ꯑꯩ ꯈꯨꯔꯥꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ. ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯖꯔꯣ. ꯇꯧꯕꯇꯕꯨ ꯅꯪꯅ ꯄꯥꯝꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯁꯅꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯄ ꯂꯥꯏꯖ ꯏꯁꯤꯡ ꯈꯔ ꯏꯐꯝꯗ ꯄꯤꯊꯛꯎ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯒ "ꯑꯗꯨꯒꯤ ꯋꯥꯕꯨ" ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯄꯨꯀꯩꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯅꯤꯒꯤ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯡ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯐꯠ ꯃꯥꯒꯤ ꯆꯔꯩ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯊꯥꯡ ꯍꯩꯖ꯭ꯔꯥꯡ ꯑꯗꯨ ꯌꯦꯞꯁꯤꯟꯗꯨꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯥꯒꯤ ꯄꯨꯀꯩꯗꯒꯤ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯔꯨꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯟꯅ ꯍꯩꯗꯨꯅ ꯄꯨꯔꯛꯂꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯄꯤꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯑꯒ ꯊꯝꯈ꯭ꯔꯦ꯫ ꯃꯅꯤꯅ "ꯅꯪꯒꯤ ꯑꯅꯤꯡꯕꯁꯨ ꯊꯨꯡꯍꯜꯂꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯄꯥꯡꯊꯣꯛꯑꯁꯤꯅꯦ" ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯌꯦꯞꯂꯛꯄ ꯊꯥꯡ ꯍꯩꯖ꯭ꯔꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯃꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯌꯥ ꯑꯗꯨꯗꯒꯤꯁꯨ ꯏꯈꯦꯡ ꯀꯌꯥ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ "ꯑꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ
इसागी इज्जती इसाना ngakna chatkani haibase sa nangna khangdraba male ai laizalembi ne laizalembi isagi izzatpu ngak senduna thamliba chanura amane nangna chatluba phatraba thabak kaya adugi mahainani nangna ngasi ikuta nathwai tharibase asomna haiduna hanjin hanjin manigi mabuk aduda thang haijrang aduna thinjili manisu yamna wana lengam sangamdana laizalembi da yenglimlaga adumak leimai aduda taduna aroiba haibadu oikre laizalembi kapna kapna ai bumi hatpiyo helibase ima nangna niko nabuk thoki na sanate haiduna nasagi oizaba khara khakkidamak kari sumamal yaudana uba nangdi khunai asigi yegnabane asumna hairamlaga kapna laizalembi makhutta thang haijrang ado puraduna manigi mayum adudagi thokirami ayang leimadi masa laizalembi gi karisu khandana manina piragliba tare senja mayam ado yengladuna matomta nokchari lamngan bana ima isemdi kadai de lehorage ima ga punna halminaraktri se kaigino asumna adum hangduna leirami ayang leimasu handakti saugalakduna angang nawa oiriba lamngan bagi mamaida khupangna set launa thajiladuna nangna kari khangi ha nangna kari khange nangsune nasemgi matung yamna iningabadi inkro chalo inkro si haiduna pikliba macha lamngan babu mangak samadu metladuna hatnaba thorang lei lamngan basu makhong adu phidin kawraduna chaina adu wana khangjari lamngan ba machinda lawbasu ngamdana yamna wana leijari ayang leimana si khraba namana padugi matungdo ngasidine nakhoisu loina inkro asumna haiduna macha lamngan babu hatnaba tawringe tanja aduda matung adomdagi thangna thilaklami ayang leima matung adu onthoktuna yenglakpada laizalembidu leptuna leirami laijalembina amukasu thang aduna ayang leimagi mabukta hanjin thinjilami ayang leima mayada ikeng kaya oraduna leimai aduda lengam sangamdana taduna laijalembida yengduna lei laijalembina nabuk thokina sanate haidunabu nasa oiribe aibu kari sumamal yaudana uba nangdi imane haibada ikaise nasagi khudong chaba khara thibada nasa ikhoi phawa yonthokpa ngambi nangbudi ikhut mangna hatkani ngasidi nangbo ikhuchina hatkani si haiduna pendaba aduna law khongduna laizalembisu ayang leimagi mabukta thangaduna hanjin thiduna hatkirami lamngan basu wana sor adu chauna hondoktuna chaina khangduna leijari nungaina tungkhul tanduna leiriba pikliba manaw nupibu yengladuna kapna laijalembina Isemgi bema nang bupukpi palembu nasem aina yaibi lauki haiduna isemu warauganuko nang bupukpi palema na satkrabasu isem na nangi palem panthau saktuna nang bu sarep kangdong phana bayokani nang na sarep kangdong phaba adu uzaraga imabu ikut mangna hatkibagi laman single khanjarage ko isemu warauganuko isemgi bema si haiduna hikna kapsari laizalembi asumna laizalembina ahenbada pamba masagi oizabada thiba mamaton ayang leimada natana nupi kayabu lukmaida hapa lai phadibigum khanba manibu su hatladuna awa ana amata yaudana laizalembi amade lamngan bana pikliba manaw nupibu yoktuna aki akhang amatta yaudana nungaina leikirami